Bjp Da Defect Toukhiba Janata Dal United ke MLA Manga Disqualify Toubagi hearing ngasidagi Manipur Legislative Assembly Speaker ki Tribunal na Makha Tana Chathaba Houkhre Bjp Da Defect Toukhiba Janata Dal United ke MLA sing adude Thangwaiban AC ki MLA ke Joy Kishan Jipaimuk AC ki MLA Gur Sangur Sanate Jiribam AC ki MLA Muhammad Asabuddin Wangkhai AC ki MLA Thangjam Arun Kumar amadi Churchandpur AC ki MLA LM Khawtede Harishwar Goswamina Thagalakhiba petition asigi lead counsel oina advocate and Bupenda Maitena Sarukari Supreme Court na piba directive amagi matung ina case asigi resolution ase tha ahumgi manungda purakadabani haide case asiga mari lainana chathaba proceedings natraga hearing gi order copy fanghanbiu haina advocate and Bupenda Maitena takshin khibaga loidena petition asi file tokhiba kumja English nishum na kunmari ki mahot kumja English nishum na kunithoi da othokpio haina argue tokhe Petition file Toubagi matam chahi ani ngangkhat hanbiyo haibage maramsu advocate and Bupenda Maitena thamki haide disqualification case number 6 amasung 7 ki oina petitioner M Torendro amasung M Sujit ki damak advocate Ajoy Pebam na represent tawri amarom da case asigi respondent singi maike dagi senior advocate RS Raisenge Junior Associate Singh amadi senior advocate L Anan represent tawri Respondent Singna Chayor Ahumdagi Mari Fawi Matam Bibinaba Court appeal tokhe. Appeal adu argue tawurduna petitioner gi counsel Singna athuba matam da case ase dispose tawbina haijake. Maikai anima ki warol taraba matung da speaker gi tribunal na respondent Singda paukhum piraknaba Chayor Ahumgi matam pikhibaga loidena mathangi proceeding Chayor Ahumgi matung da pangthoklagani haina lauthoki haide.